Ngasidi aina thongjaroi insangje Echanupana thongdoine magi punsi ge ahanba yen mafei thongjaba numitni chagi ada aina dugi memory oina bana video se nungsibagi thagachare mamangda to insang budi khra thongre ko sa kai ka ju khra thongre dubu mafei thongba ji lubani na ngang ni thonghandabane ba do ngasidi aina ingolao nang khra ju chaure tambirege lao thabak kodi ma hijan badakar oi chaba khang yaba na te na koksalle maju hainingba numit oibere kaino harau harau yare yam haore mamaina phajana takbi ga thonge chan thongba jam haore do ai Echanupa se yamna delen ba khiga chaba numba yam pamjabane ba do yoto mana ahanba yam phai thong numine na haimei ge tawdana puthore aina tawjara chana nga ni harau jan tawjene na ju chaidre do glass to puthora nu ko nang pa na kai ga di phubi ani bhai bu yade memory ina banam haudoine na Europe to koi chatpada Czech Republic tagi larakhiba glass neba corona mamangda nusidram pitruga piadana do manga sije laba phadana glass su kai hogdre insang jam haugre